ꯀꯩꯀꯩꯅꯣ ꯈꯥꯎꯗꯒ ꯌꯥꯜꯂ ꯊꯅꯝꯃꯤꯅꯦ ꯐꯖꯕ ꯃꯐꯝ ꯌꯥꯝ ꯊꯤꯅ ꯅꯩꯕ ꯃꯐꯝ ꯐꯖꯕ ꯃꯌꯥꯝꯒꯤ ꯐꯖꯕ ꯃꯐꯝꯗꯨꯅꯤ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯟꯅꯕꯒꯤꯗꯃꯛꯇ ꯃꯩꯈꯦꯠ ꯑꯃꯁꯨ ꯂꯧꯍꯧꯏ ꯃꯩꯈꯦꯠꯇꯣ ꯇꯧꯔꯒ ꯐꯖꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯈꯔꯒ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝꯅ ꯒꯥꯔꯤ ꯍꯦꯛ ꯊꯧꯅꯕ ꯑꯩꯅꯁꯨ ꯊꯧꯕ ꯃꯐꯝꯗꯨꯅꯤ ꯐꯖꯩ ꯊꯛꯄꯗ ꯇꯥꯍꯜꯂꯝꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯋꯤꯟꯒꯤ ꯎꯄꯨ ꯑꯃ ꯋꯤꯟꯁꯤ ꯕꯥꯏꯑꯣꯗꯤꯒ꯭रेडेबलꯅꯦꯅ ꯈꯜꯂꯁꯤ ꯍꯣꯏ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯀꯩ let me know how may I help you ꯇꯧꯔꯛꯑꯦ ꯁꯤ ꯇꯥꯍꯜꯂꯝꯕ ꯑꯃ ꯕꯣꯇꯜ ꯋꯥꯇꯔ ꯕꯣꯇꯜ ꯐꯖꯕ ꯃꯐꯝꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯀꯥꯔꯛꯑꯒ ꯐꯖꯕ ꯃꯐꯝꯁꯤ ꯁꯨꯝ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯁꯨꯝ ꯏꯆꯝ ꯆꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯅꯤ ꯑꯩꯈꯣꯏ ꯕꯣꯇꯜ ꯑꯃ ꯑꯅꯧꯕ ꯃꯐꯝꯁꯤꯗ ꯕꯣꯇꯜ ꯄꯨꯈꯠꯂꯒ ꯄꯣꯞ ꯍꯦꯛꯇ ꯊꯥꯗꯔꯝꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯇꯣꯛꯑꯁꯤ ꯍꯥꯏꯕꯒꯤ ꯑꯅꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯁꯨꯝ ꯂꯧꯖꯕꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯈꯔ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏ ꯆꯠꯄꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯕꯣꯇꯜ ꯈꯨꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯔꯛꯄ ꯈꯔ ꯆꯥꯅꯕꯒꯤ ꯇꯥꯟꯖꯥ ꯌꯧꯔꯦ ꯄꯨꯔꯛꯄꯁꯦ ꯀꯞ ꯅꯨꯗꯜ ꯑꯗꯨꯝ ꯄꯨꯖꯔꯛꯏ ꯀꯞ ꯅꯨꯗꯜꯁꯤꯅ ꯄꯨꯛ ꯈꯔ ꯊꯜꯂꯦꯅ ꯏꯁꯤꯡ ꯑꯁꯥꯕ ꯄꯨꯔꯛꯑꯦ ꯑꯗꯨ ꯇꯟ ꯈꯔ ꯄꯨꯔꯛꯑꯦ ꯀꯞ ꯅꯨꯗꯜꯒꯤ ꯃꯀꯨ ꯆꯥꯔꯝꯕ ꯃꯇꯨꯡꯁꯤꯗ ꯌꯥꯝ ꯌꯥꯡꯉꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯌꯥꯡ ꯂꯩꯕ ꯄꯣꯠꯅꯤ ꯃꯥꯅꯤ ꯑꯗꯣ ꯑꯌꯥꯡꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯕꯦꯛꯇ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯞꯄꯛꯏꯕ ꯕꯦꯛꯇꯨꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯄꯨꯈꯤꯕꯗ ꯀꯔꯤꯝꯇ ꯅꯝꯊꯤꯔꯣꯏ ꯍꯥꯏꯕꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯁꯨꯝ ꯇꯧꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯤꯡꯗ ꯃꯩꯒꯨꯝꯕ ꯊꯥꯕꯗꯁꯨ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯧꯖꯤꯛ ꯃꯅꯥ ꯃꯁꯤꯡ ꯑꯌꯥꯝꯕ ꯀꯪꯂꯤ ꯇꯧꯔꯒ ꯌꯥꯝ ꯀꯟꯅ ꯆꯥꯛꯀꯟꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯆꯤꯡ ꯂꯥꯃꯩ ꯆꯥꯛꯇꯅꯕꯁꯨ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯃꯩ ꯊꯥꯕ ꯐꯠꯇꯦꯁꯨ ꯍꯥꯏ ꯆꯨꯝꯃꯤ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯁꯨꯝ ꯆꯥꯏꯊꯣꯛꯑ ꯊꯝꯕꯁꯨ ꯐꯠꯇꯦ ꯐꯠꯇꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯑꯃ ꯇꯧꯕꯒꯤ ꯋꯥꯅꯤ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯇꯥꯏꯝ ꯇꯨ ꯏꯠ ꯍꯧꯔꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯄꯨꯔꯛꯑꯦ ꯀꯞ ꯅꯨꯗꯜ ꯃꯔꯤ ꯑꯃ ꯁꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯌꯨꯝꯗꯩ ꯇꯩꯔꯛꯇꯗꯅ ꯁꯟꯁꯀ꯭ꯔꯤꯟ ꯑꯁ꯭ꯋꯥꯏ ꯐꯥꯔꯃꯥꯁꯤꯗ ꯂꯩꯔꯛꯄꯅꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯂꯨꯄꯥ 330 ꯄꯤ 330 ꯑꯗꯨꯝ ꯂꯧꯋꯦ SPF 50ꯅꯦ ꯐꯗꯧ ꯃꯥꯟꯗꯦꯗ ꯑꯗꯣ ꯑꯗꯨꯝ ꯂꯩꯁꯜꯂꯛꯑꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯆꯥ ꯂꯨꯄꯥ 100ꯃꯨꯛ ꯄꯤꯕ ꯑꯃ ꯄꯥꯝꯕꯅꯦ ꯑꯗꯨꯕꯨ ꯁꯤ ꯑꯣꯏꯅ ꯇꯥꯔꯦ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯏꯕꯛꯇ ꯇꯝꯃꯕꯅꯤ ꯈꯜꯂꯦꯕ ꯑꯝꯇ ꯇꯥꯍꯜꯂꯝꯃꯣꯏꯀꯣ ꯏꯚꯟ ꯁꯤꯒꯤ ꯆꯦꯔꯪ ꯃꯆꯥꯁꯤꯕꯨ ꯇꯥꯍꯜꯂꯝꯃꯣꯏ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯟꯅ ꯇꯥꯔꯝꯕ ꯐꯥꯎꯗ ꯂꯣꯏꯁꯤꯟꯒꯗꯣꯏꯅꯤ ꯀꯟꯅ ꯇꯧꯏ ꯀꯣꯅꯤ ꯁꯤ ꯑꯃꯒ ꯄꯣꯛꯑꯦ ꯆꯤꯀꯟ ꯁꯨꯁꯦꯁ ꯄꯣꯛꯑꯦ ꯁꯥꯍꯟꯗꯗꯤ ꯆꯥꯏ ꯍꯥꯎꯔꯣꯏ ꯏꯁꯤꯡꯗꯣ ꯏꯪꯈ꯭ꯔꯦ ꯍꯥꯏꯅꯕ ꯐ꯭ꯔꯤꯖ ꯌꯥꯎꯔ ꯂꯩꯍꯧꯅꯤ ꯂꯣꯏ ꯏꯪꯉꯤ ꯏꯁꯤꯡ ꯑꯏꯪꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯨꯔꯛꯏꯗꯣ ꯂꯣꯏ ꯏꯪꯈꯔꯦ ꯑꯏꯪꯕꯗꯨꯗꯤ ꯏꯪ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯦꯟꯅ ꯏꯪꯖꯜꯂꯦ ꯍꯥꯏꯔꯣ ꯇꯟꯒ ꯄꯨꯊꯣꯛꯑꯒ ꯉꯁꯤꯗꯤ ꯄꯨꯔꯥ ꯍꯦꯚꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯥꯔꯦꯍꯦ ꯃꯥꯅꯤ ꯆꯥꯛ ꯆꯥꯗꯁꯨ ꯌꯥꯔꯅꯤ ꯅꯍꯥꯟꯁꯨ ꯀꯃꯦꯟ ꯐꯖꯍꯧꯕꯅꯦ ꯃꯣꯏꯅ ꯑꯃ ꯀꯨꯝꯕꯤꯔꯩꯒꯤ ꯑꯃ ꯊꯥꯒꯠ ꯍꯧꯕꯗꯣ ꯄꯨꯔꯥ ꯉꯁꯤꯗꯤ ꯕꯔꯥ ꯈꯅꯥꯅꯤ ꯇꯥꯔꯛꯏꯁꯦ ꯆꯥꯕ ꯊꯛꯄ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯤꯅ ꯑꯇꯤꯡꯕ ꯑꯃꯨꯛ ꯊꯛꯑꯒꯦ ꯆꯨꯒꯤ ꯑꯇꯤꯡꯕꯅꯤ ꯒ꯭ꯂꯥꯁ 4ꯗ ꯑꯁ ꯕꯣꯇꯜ ꯑꯃ ꯊꯟꯕ ꯏꯃꯥ ꯄꯤꯔꯨꯛ ꯌꯥꯎꯕꯅꯤꯅ ꯍꯥꯎꯔꯦꯍꯦ ꯁꯤꯗꯤ ꯃꯁꯤꯡ ꯈꯞꯄꯤꯔꯣ ꯑꯩꯒꯤ ꯃꯃꯤꯡꯗꯒꯤ ꯃꯣꯏ ꯆꯥꯅꯤꯡꯉꯣꯏ ꯍꯥꯏꯁꯦ ꯃꯃꯤꯡꯒ ꯌꯥꯔꯣꯏ ꯃꯣꯏ ꯆꯞ ꯆꯥꯅꯤꯡꯉꯣꯏ ꯃꯣꯏ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯆꯞ ꯃꯥꯟꯅꯔꯦ ꯑꯃ ꯆꯥꯅꯨꯗ ꯂꯩ ꯅꯣꯏꯔꯒꯦꯗ ꯃꯌꯥꯝ ꯂꯩꯁꯜꯂꯛꯑꯒ ꯀꯥꯏ ꯑꯃꯃꯝꯇꯪ ꯂꯩꯔ ꯂꯣꯏꯔꯦ ꯑꯩ ꯍꯥꯎꯔꯤꯉꯥꯏ ꯇꯣꯛꯁꯦ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯃꯥꯅꯦ ꯑꯗꯨꯅ ꯐꯩ ꯋꯥꯔꯤ ꯁꯥ ꯉꯥ ꯑꯃꯨꯛ ꯐꯅ ꯍꯥꯎꯖꯅ ꯐꯨꯗꯤꯠꯂꯝ ꯊꯣꯡꯖꯔꯗꯤ ꯂꯦꯝꯃꯗꯤ ꯃꯍꯥꯎ ꯃꯥꯡꯉꯦ ꯃꯌꯥꯝ ꯆꯥꯁꯜꯂꯀꯥꯟꯗ ꯍꯥꯎꯔꯛꯇꯕꯗꯣ ꯆꯠꯂꯀꯥꯟꯗꯗꯤ ꯑꯩꯅ ꯍꯥꯎꯔꯤꯉꯥꯏ ꯇꯣꯛꯁꯦ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯅ ꯑꯁ ꯍꯤꯡꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯝꯕ ꯃꯤꯅ ꯆꯥꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟ ꯑꯃꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯏꯊꯣꯛꯄ ꯐꯠꯇꯦ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯊꯥꯕꯁꯨ ꯐꯠꯇꯦ ꯐꯠꯇꯕ ꯑꯅꯤꯅꯤ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯏꯊꯣꯛꯄꯁꯨ ꯐꯠꯇ꯭ꯔꯦ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯊꯥꯕꯁꯨ ꯐꯠꯇ꯭ꯔꯦ ꯐꯠꯇꯕ ꯑꯅꯤꯁꯤꯗ ꯀꯔꯝꯕ ꯐꯠꯇꯕ ꯈꯟꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯊꯥꯕꯁꯤ ꯑꯗꯨꯝ ꯈꯟꯖꯔꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯆꯞ ꯃꯥꯟꯅꯅ ꯚꯣꯠ ꯃꯤ ꯑꯅꯤ ꯂꯦꯞꯄꯦ ꯑꯝꯇ ꯐꯠꯇꯦ ꯈꯪꯉꯦ ꯐꯠꯇꯕ ꯑꯅꯤꯗꯨꯗ ꯑꯃꯗꯤ ꯈꯟꯗ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯐꯠꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯈꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠꯀꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯐꯠꯇꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯁꯨꯃꯥꯏꯅ ꯇꯧ ꯆꯥꯏꯔꯒ ꯆꯤꯡꯊꯛꯁꯤꯗ ꯑꯗꯨꯝ ꯃꯤ ꯑꯃꯅ ꯀꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯆꯥꯏꯔ ꯊꯝꯃꯗꯤ ꯁꯤꯒꯤ ꯆꯤꯡꯁꯤꯗꯤ ꯊꯥ ꯑꯃꯗ ꯂꯣꯏꯒꯗꯧꯕ ꯃꯔꯝꯅ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯃꯩ ꯊꯥꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯩꯈꯦꯠꯁꯤꯁꯨ ꯏꯅꯥꯎꯄꯥꯁꯤꯡꯗꯒꯤ ꯂꯧꯍꯧꯕꯅꯤ ꯑꯗꯣ ꯃꯩꯈꯦꯠ ꯄꯨꯕ ꯀꯥꯎꯔꯝꯗꯅ ꯑꯗꯣ ꯑꯌꯥꯝꯕ ꯈꯣꯝꯖꯤꯟꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒ ꯉꯁꯤ ꯇꯧꯖꯔꯒꯦ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯅꯣꯡꯁꯦ ꯇꯥꯁꯜꯂꯛꯑꯦ ꯍꯧꯔꯛꯑꯦ
ꯃꯥꯏꯁꯦ ꯐ꯭ꯔꯦꯝꯂꯦꯁꯇꯨꯅꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯅ ꯊꯥꯗꯣꯛꯆꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯐꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯨ ꯑꯃꯨꯛ ꯄꯥꯡꯊꯣꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯅꯝꯕ ꯌꯥꯗꯦ ꯐꯨꯝꯖꯤꯜꯂꯝꯒꯗꯣꯏꯅꯤ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯁꯨꯝꯅ ꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯅ ꯑꯃꯨꯛ ꯐꯨꯝꯖꯤꯟꯖꯔꯝꯃꯦ ꯉꯁꯥꯏ ꯆꯥꯏꯔꯝꯕ ꯈꯔ ꯕꯣꯇꯜ ꯈꯔ ꯆꯥꯏꯔꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯣꯝ ꯃꯌꯣꯝ ꯊꯅꯝꯕ ꯃꯌꯥꯝꯗꯨꯃ ꯂꯣꯏꯁꯤꯟꯖꯔꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯤꯁꯤꯅ ꯂꯣꯏꯅ ꯅꯥꯜꯂꯦ ꯂꯣꯏꯅ ꯁꯦꯡꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯤꯡ ꯀꯥꯕꯤꯔꯛꯄꯁꯤꯡꯅꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯐꯖꯕ ꯆꯤꯡ ꯂꯥꯡꯉꯊꯦꯜꯒꯤ ꯐꯖꯕ ꯆꯤꯡꯗꯨꯃ ꯁꯨꯃꯥꯏꯅ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯊꯝꯖꯔꯝꯃꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯀꯥꯔꯛꯄꯁꯤꯗ ꯂꯐꯣꯏꯁꯨ ꯑꯃꯨꯛ ꯐꯪꯕꯩ ꯋꯥꯔꯤꯅꯤ ꯕ꯭ꯔꯗꯔ ꯀꯩꯔꯝꯗꯩꯅꯣ ꯇꯦꯟꯊꯥꯗꯩꯅꯤ ꯑꯣ ꯑꯅꯛꯄꯗꯒꯤꯀꯣ ꯂꯐꯣꯏꯁꯨ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯃꯣꯏꯅꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯊꯥꯗꯣꯛꯆꯔꯒ ꯑꯩꯈꯣই ꯂꯣꯏꯁꯤꯟꯕ ꯐꯨꯝꯖꯤꯜꯂꯦ ꯊꯥꯗꯣꯛꯑꯒ ꯑꯃꯨꯛ ꯊꯅꯝꯗꯕꯤꯗ ꯗꯥꯏꯔꯦꯛ ꯐꯨꯝꯖꯤꯜꯂꯦ ꯂꯐꯣꯏꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏ ꯀꯥꯔꯛꯄꯗꯗꯤ ꯅꯣꯡ ꯈꯔ ꯃꯪꯕꯅꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯦ ꯀꯣꯛꯇꯣꯟꯗ ꯊꯣꯛꯑꯦ ꯑꯗꯨꯁꯨ ꯐꯖꯔꯦ Hey, ha, hey, wonderful. Sorry. Mapan minute 57 chale habi pung tara pung tara te ka bo ma ado itari nipan mapan tara pung hum gum gi journey da car lo sale du muka yam nungai sina ꯐꯗꯤꯅꯦ ꯊꯥꯡꯅꯦ ꯄꯨꯔꯛꯑꯝꯕ ꯄꯤꯛꯅꯤꯛ ꯇꯧꯔꯝꯕ ꯃꯌꯥꯝꯒꯤ ꯇꯥꯍꯧꯔꯝꯃꯦ ꯆꯤꯡꯊꯛꯇꯩ ꯈꯨꯠꯂꯛꯄꯅꯤ ꯁꯤꯃꯁꯨ ꯂꯩꯔꯦ ꯑꯉꯛꯄꯅꯤ ꯆꯥꯏꯔꯝꯕꯗ ꯅꯠꯇꯅ ꯊꯥꯡꯐꯥꯎ ꯊꯅꯝꯃꯦ ꯑꯗꯨ ꯒꯥꯔꯤꯁꯨ ꯃꯥꯡꯕꯤꯔꯝꯗ꯭ꯔꯦ ꯆꯤꯡꯁꯨ ꯀꯥꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯅ ꯀꯥꯔꯨꯔꯒ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗꯣ ꯑꯁ ꯒ꯭ꯌꯥꯟ ꯄꯥꯛ ꯇꯥꯏ ꯏꯪꯕꯅꯦ ꯉꯥꯗꯣ ꯃꯊꯛꯇꯅ ꯈꯔ ꯏꯁꯤꯡ ꯆꯥꯎꯒꯅꯤ ꯆꯣꯞ ꯂꯣꯡ ꯇꯥꯏ